Manipur News dot channel na mayamna maroi pau khara pijari ahanbada kanglup amana apunbagi saktam thugaiduna Homeland Separate Administration gi demand torakpa haibasi achumba asingba warep natte MNPF Manipur asi kanglup kayana pullaga semkhiba leibakni aduna kanglup sing punsanduna amata oibagi pangal sagatminaduna leibak asi semkatpa ngakminaba haibasi ekoi punamaki thogdangni phibam asida kanglup amana apunbagi saktam thugaiduna Homeland Separate Administration gi demand torakpa haibasi achumba asingba warep natte haina lawi asigumba demand lakpa tarabadi lemhoriba kanglup tumina khak leiroi haina Manipur Nagaw People's Front MNPF ki 33 suba mapok kumon thoronga loinana lup asigi secretary publicity Thomas Newmaina media da thadorpo serol amana hairi serol asin hai ngasi MNPF ki 33 suba mapok kumon thorom lup asigi general headquarters battalion amasung station khudingda mapung phana pangthokre luki GSQ da pangthokiba thoromda lup asigi chairman John Francis Kasung SP Kangmei Home Secretary Rui Chunghao Defense Secretary amasung Thomas Nimai Publicity Secretary na Chief Guest Functional President amadi Guest of Honors oina saruk yaki thoram aduda party gi phiralda ikai khumnaba utpa amadi Liberation Movement asida thawaina pontha pikrabasinggi mafamda Revolutionary Salute utki thoram aduda chairman na MNPF ki semkhiba sembiba mapuna tekta kaidana loina bi bagidamak taibang mapubu thagatpaga loina Manipur gi miyam amasung wesi alamdamda leiriba yawaloi upsingbu Rising Day rating piki MNPF ki chairman na makha tana phongtoki tokiba hairabadi MNPF karamna sengkalakpano amasung haukiba matam kayada nongna leiriba MNPF ki lamisingna Indian Occupation Force ki matakta kayarak hanna landaduna maithiba pikibagi wafamsu phongtoki hairi loinana India ga wesi alamdamda khundariba ekhoiga amasung sakchu manade Indiana lamdam asomda hiram khudimukta tangdu leitana chawkhatpa leibama oina leheningde maram aduna Indiana ekhoigi lamdam asida tattana irang thooli haina phongtoki MNPF ki serol sin hairibadi haukiba solising aniga kulumdagi me ahumda thokiba wathok asi machin manaw imung manungi wathokni maduna maram oiraga kangleipaktagi separate administration demand toriba tobiganu haina appeal torakli loinana hojik kanglup maselgi marakta wakal tanadribasi kanglup mayamnasu tumina leitana sangdainanaba hotnagadabani Tripuragi Royal Pradesh Deva Burmana haikibada mapandagi kananasu lalaga nakhoibu kanbiroi Manipurda khundariba kanglup punna phaminaduna waroisin purakadabani nakhoina mapanda natraga Delhibu ngaiduna wathok asi hena sauthokakani natraga henjalakani tholiba wathok asi kanglup ani khakta sokpanate Manipurda leiriba kanglup punamakta soklibani maram aduna wathok asi loisananaba Manipurda khundaminariba kanglup singna wathok asi loisanaba pambai thiminasi hainasu MNPF ki serol asina mapil torakli serol asina aroibada miyamgi mafamda amuka hanna ningsinglibadi ekhoina Indiagi makhada leiri makai ekhoigi lamdam asi tangdu leitaba chawkhatpa haibasi leiroi ekhoina Indiagi makhada leiri makai ekoi apangba tagani ekhoigi tungi pusida tangdu leitana chawkhatpa leibak ama oina hinglabadi Indiadagi tomlabak tata oigani maram aduna Manipurda khundaminariba nuksijaraba kanglup khudimungna masi khangna Manipurgi yawol ihaugi khongjangda hena wakhal taminasi haibaga loinana amuka hanna miyamgi mafamda MNPF ki pokumon asina ingtappa nungai yaipaba oirasunu haina serol asina hairi makha tarakpa pauda Union Home Minister gi masanapa Jai Sahani saduna Manipurgi Speaker Saitrapata yauna BJP gi MLA kharada selgi demand tawada senaba miyoi ahum Delhi farba matungda ngasi phalda purakre Manipurgi oina rajnitigi sarang namba leiringi mamang thagi mapanda Manipurgi Chief Minister Angthamba Berina CM famdagi resign tawkhraba matungda Manipur Legislative Assembly gi Speaker TS Sajapatada hanjin phone taruktana masana masabu Union Home Minister Amit Shah gi masanapa Jai Sahani haina chaktak chabaga loinana state asida tholiba rajnitigi sarang namba asigi kudongchaba lauraga 5 crore marigi senfam pinaba demand torakpada natana atop state singi MLA singdasu selgi demand torambagi maralda pulisna mamang thagi February 14 da Uttarakhandagi Haridar puliski kanguna Delhi gi tongan mafamsingdagi phagatkiba miyoi ahum dungasi Imphal West District Pulisna lokhatpa case amaga mari leinana ngasi ayuk Delhidagi Imphal purakre ngasi ayuk pung 9 taba matamda Imphal purakraba miyoising adudi Prisanju Pan Ubes Ahmad amadi Gaurav Nath kawi hairi pawsin hai mamang thagi 13 da Haridar Ranipur AC gi BJP gi MLA Ades Chauhan su Union Home
Minister Amit Shahꯒꯤ ꯃꯆꯥꯅꯨꯄꯥ Jay Shahꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯆꯕ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯥꯔꯇꯤꯒꯤ ꯐꯟ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯗꯣꯅꯦꯁꯟ ꯇꯧꯔꯛꯅꯕ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯤꯁꯥꯟ ꯄꯥꯟ ꯎꯕꯦꯁ ꯑꯍꯃꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯍꯔꯤꯗ꯭ꯋꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯦꯅꯤꯌꯔ SP ꯄ꯭ꯔꯃꯣꯗ ꯁꯤꯡ ꯗꯣꯚꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯂꯤꯁꯅ MLAꯁꯤꯡꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ CDR IMEI ꯌꯦꯡꯂꯒ ꯃꯇꯨꯡ ꯂꯣꯀꯦꯁꯟ ꯈꯪꯕꯗꯒꯤ ꯗꯤꯜꯂꯤꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯄ꯭ꯔꯤꯁꯥꯟ ꯄꯥꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯎꯕꯦꯁ ꯑꯍꯃꯗꯁꯨ ꯔꯨꯇꯥꯔꯄꯨꯔ ꯎꯗꯟ ꯁꯤꯡꯍꯅꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕꯗ ꯊꯕꯛ ꯆꯠꯊꯕꯗ ꯒꯧꯔꯕ ꯅꯥꯊꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯗ ꯎꯠꯇꯔꯈꯟꯗꯒꯤ ꯅꯥꯏꯅꯤꯇꯥꯜ ꯑꯦꯁꯤꯒꯤ MLA ꯁꯤꯕ ꯑꯔꯣꯔꯥꯇ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ MLAꯁꯤꯡꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯌꯥ ꯂꯩ, ꯃꯈꯣꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯌꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤ ꯍꯥꯏꯅ ꯍꯔꯤꯗ꯭ꯋꯥꯔ SPꯒꯤ ꯁꯦꯅꯤꯌꯔ SP ꯄ꯭ꯔꯃꯣꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯁꯦꯅꯥꯄꯇꯤꯗ ꯒꯥꯔꯤ 350 ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯀꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯁꯦꯅꯥꯄꯇꯤꯗ ꯒꯥꯔꯤ 350 ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯗꯨꯅ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯀꯌꯥ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ, ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ 8ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯛꯂꯕ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯅ ꯀꯨꯀꯤ ꯂꯨꯞ ꯀꯌꯥꯅ ꯁꯧꯒꯠꯇꯨꯅ ꯆꯠꯊꯔꯤꯕ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯛꯅ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯛꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯦꯡꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯤ ꯈꯨꯂꯦꯟ ꯄꯣꯁꯠ ꯐꯥꯎꯕꯗ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 304, ꯊꯥꯎ ꯄꯨꯕ ꯒꯥꯔꯤ 13, ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯕꯁ ꯑꯃꯗꯤ ꯋꯤꯡꯒꯔ ꯌꯥꯎꯅ ꯄꯨꯟꯅ ꯒꯥꯔꯤ 350 ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯂꯤꯁ ꯄꯣꯁꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯟꯕ ꯌꯥꯎꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯜꯂꯛꯂꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ TH ꯁꯨꯖꯥꯇꯥꯅ ꯂꯨꯆꯤꯡꯗꯨꯅ ꯃꯦꯝꯕꯔ 2ꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯃꯥꯔꯆ 3ꯗ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯄꯣꯏꯟꯠ 3 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯇꯤꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯗꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯃꯥꯔꯆ 5ꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯅꯅꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯅꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯁꯨ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯅꯅꯕꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯅꯝꯕꯔ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯎꯅꯕꯒꯤ ꯅꯨꯃꯤꯠ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯄꯤꯔꯛꯇ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯏꯝꯐꯥꯜꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯁꯤꯡꯒ ꯄꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯌꯥꯔꯇꯦꯜꯒ ꯏꯂꯣꯟ ꯃꯁꯛꯀꯤ ꯁ꯭ꯄꯦꯁ ꯑꯦꯛꯁꯀ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯁ꯭ꯇꯥꯔꯂꯤꯡꯛꯒꯤ ꯍꯥꯏ ꯁ꯭ꯄꯤꯗ ꯏꯟꯇꯔꯅꯦꯠ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯍꯜꯂꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯁꯤꯡꯕꯨ ꯑꯥꯙꯥꯔ ꯀꯥꯔꯗ, ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯔꯦꯁꯟ ꯀꯥꯔꯗꯅꯆꯤꯡꯕ ꯏꯁꯨ ꯇꯧꯗꯅꯕ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝꯗ ꯂꯝ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯪꯍꯣꯅꯨꯡ ꯚꯤꯂꯦꯖꯗ BSF ꯒꯥꯔꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯄꯥꯔꯁꯣꯅꯦꯜ 2 ꯁꯤꯔꯦ, 9ꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫